Fajinduna Thadoroknaba demand tawruduna National Highway to Thingjinkhre UNC na thakiba matam loikre Fajinduna thamnaribasing hinglibra haiba kanamatana haiba ngamdre Kolen amasung kojimgi lona ba mafam amada sakhangdabasingna ambush tawduna church leader ahum hatkiba amasung atopa miyoi marina sugan kibagi thawdok adugi tungda kuki khulai paibasingna Fajinduna thamhawba naga taruk amasung madugi makha tarakba oina naga singna Fajinduna thamlakiba kuki macha tara mari hinglibra natraga sikhrebra haiba kanamatana haiba ngamdre nakalani maki miyoi sing Thadok nanaba Manipur lengakna fanakana honaragasu pung kuntra taruk pharklaba phawada security forcing season aduna rescue tawbagi wafam laikidre nagagi micham yamadu lailon baifai gi area dagi phakibani haine khanglabasu Manipur government na makoigi khongol libagi mahutta wari sanaraga thadok hanaba mideng thamlaga leirki kuki singna phajilaruga hausingna thadoraklaba nupi angang tara mari aduda yawba nupi amana phongdorokpagi matung inadi makoidi khulai paiba sing aduna phubi khide mamitti poli aduga makoiga phamina kiba nupa sing aduga tongan purga chatki makoibu puriba mafam adudagi panglap laptaba nongmoi makhol kaya marumsu taba phangki adumakna kuki singna phakiba naga taruk adu hinglamgani haibagi thajaba leiti naga sing adubu tekta kaidana thadok hanaba pambai ama oina nagagi village volunteer northern gatna kuki misam sing adu phajin kibani hairi kuki singna nagagi misam taruk adu thadorak lagadi makoigi custody da leiriba kuki gi kangbu adusu thadorak kadabani haibasi mangjauna haikiba leikre kariguma makoi taruk adu halamba taragadi makoigi mahutta leiriba kuki misam sing adugi marai baksu tamba ngamdabagi pibamda leiri adubo Manipur government ki maikei dagidi phakre hairiba sing adu hauzik phawba hinglibra natraga sikhrebra haibagi matangda wafam amata phongdorok palaitri maragasida naga singna Fajinduna thamlakiba kuki masa sing adu thadoroknaba pressure pibo oina kuki students organization KSO na National Highway to da pung nifunipan gi shutdown tawba hawkre masigi sumathakta naga people's organization na Kangpokpi district faruga naga amata chatanaba cherol thokiba laikre haujikti kuki singsu senapati maikei da satkidre naga singsu Kangpokpi maikei da lakna khidre madugi mahutta Manipur lengang na senapati amasung Imphal gi marakta heli service thamkre Amaromda naga singna National Highway sing hangdokningai gi cherakta Imphal Dimapur lambida tongan ba polam sing pudru lakpa truck sing amasung passenger gari sing senapati phawba thaujilaklaba tungda hauji Kangpokpi landuna chatpa yadana leiri awawa nanglaba miyam aduna Manipur lengakna makoibo mafam madudagi escort tawraga Imphal phawba puthokpinaba thabak laukhatpiu haina social media gi khuthangda CM gi pungning singsilakde